몽골로 상관 나중에 떠봐. 서프라이즈 당시니까 맞아. 신념이 360에 당시 뭐라 아코이수 뭐라 아는 거 먹어요. 당시. 그러면 용 가이드야. 사골동과 사골이 가이드기는 보통 원동과 사골이 가이드 빵나. 나이점 막아. 이게 시기 여보세. 그래서 나 가만히 돌아가 보면 현재 방아가 내고 파버링 원 원래 보세. 가만히 파티시게 또 그래. ꯑꯩꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯂꯦꯖꯁꯦ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯂꯩꯇꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯅꯦ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯗꯤꯋꯥꯂꯤ ꯃꯌꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯁꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯦ ꯍꯥꯏ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯠꯂꯤꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯍꯧꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯅꯦꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯝꯕꯨꯅꯤ ꯐꯅꯥꯡꯒꯣꯡꯗ ꯑꯃ ꯂꯩ ꯑꯣꯡꯕ ꯑꯃ ꯃꯆꯦ ꯅꯥꯎꯅ ꯍꯥꯏꯔꯛꯄꯅꯦꯅ ꯍꯥꯏꯕ ꯐꯣꯇꯣ ꯂꯩꯔꯗꯤ ꯐꯣꯇꯣ ꯁꯨꯝ ꯂꯨꯍꯣꯡꯕ ꯀꯩꯀꯥ ꯆꯠꯄꯗ ꯏꯟꯕ ꯑꯗꯨꯝꯕ ꯐꯣꯇꯣ ꯑꯃꯅꯤ ꯊꯥꯖꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯄꯦꯅꯥꯎꯗ ꯊꯥꯈꯤꯒꯦ ꯃꯊꯪ ꯃꯥꯊꯣꯛ ꯇꯧꯖꯈꯤꯖꯅꯦꯌꯦ ꯍꯣꯏ ꯌꯦꯡꯉꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯣꯂꯦꯖꯇꯤ ꯀꯩꯝ ꯂꯩꯇꯕ ꯑꯩꯈꯣꯏꯁꯦ ꯑꯗ ꯑꯩꯈꯣꯏ ꯏꯅꯦꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯖꯅ ꯑꯗꯨꯝ ꯈꯟꯕꯗꯣ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯃꯇꯝꯗꯣ ꯌꯧꯔꯛꯑꯀꯥꯟꯗ ꯐꯥꯎꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯐꯥꯎꯔꯦ ꯍꯥꯏꯔꯛꯏꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯎꯕꯗꯨꯁꯨ ꯑꯃꯨꯛ ꯑꯗꯩꯗꯨꯗ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯏꯃꯥꯟꯅꯕꯤ ꯈꯨꯔꯥꯏꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨꯝ ꯂꯩ ꯃꯥꯅ ꯍꯥꯏꯔꯛꯄ ꯅꯪ ꯁꯨꯃꯥꯏꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯣꯇꯔꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯏꯕꯦꯝꯃꯅ ꯐꯥꯎꯋꯦ ꯍꯥꯏꯔꯛꯄ ꯑꯩꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟꯁꯦ ꯇꯥꯗꯕ ꯑꯗꯩ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯈꯤꯗꯕꯅꯤꯅ ꯑꯗꯩ ꯀꯨꯏꯅꯁꯨ ꯑꯃꯨꯛ ꯀꯣꯚꯤꯠ ꯑꯃꯨꯛ ꯇꯧ ꯏꯔꯥꯡ ꯑꯗꯨꯝ ꯆꯥꯛꯀꯧꯕ ꯏꯔꯥꯡꯁꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯑꯗ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯀꯣꯛꯁꯤꯗ ꯑꯝꯇ ꯆꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯟꯗꯛꯁꯦ ꯁꯨꯃꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯗ ꯊꯣꯛ ꯍꯥꯞꯆꯜꯂꯨꯔꯦ ꯑꯗꯨꯝ ꯊꯣꯛ ꯈꯪꯍꯧꯗꯅ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏ 5 ꯊꯥꯖꯟꯕꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯃꯊꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯔꯦꯜ ꯅꯝꯕꯔ 2442 ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯃꯤ 3,000 ꯍꯦꯟꯅ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯗꯩꯗꯨꯗ ꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯒꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤꯗꯤ ꯅꯣꯏ ꯍꯥꯟꯅꯁꯨ ꯇꯥꯕꯤꯔꯝꯕ ꯌꯥꯏ ꯇꯥꯕꯤꯔꯒ ꯏꯃꯥꯁꯤꯡꯒꯤꯁꯦ ꯏꯃꯥꯁꯤꯡꯒꯤꯁꯤꯗꯤ ꯆꯍꯤ 9 ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯒ ꯃꯥꯒꯁꯦ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ ꯑꯗ ꯐꯪꯁꯟ ꯑꯃ ꯇꯧꯔꯒ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯞꯄꯒ ꯈꯔ ꯆꯥꯎꯅ ꯈꯤꯇꯪ ꯃꯌꯥꯝ ꯈꯪꯅꯅꯕꯅ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯑꯗꯨꯝ ꯁꯟꯗꯣꯛꯈꯤꯗꯅ ꯑꯩꯒ ꯃꯥꯒꯁꯨ ꯌꯥꯝ ꯇꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕꯅꯤꯅ ꯑꯗꯩ ꯃꯥꯅ ꯏꯁꯄꯣꯟꯁꯔ ꯇꯧꯕ ꯑꯩ ꯇꯧꯒꯦꯅꯦ ꯑꯗꯨꯒꯤ ꯏꯁꯄꯣꯟꯁꯔ ꯇꯧꯕ ꯀꯩꯗꯧꯒꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨ ꯈꯪꯅꯤꯡꯒꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯊꯥꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯤ ꯇꯥꯔꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯑꯩꯁꯨ ꯉꯥꯏꯔ ꯂꯩꯕ ꯑꯗꯨꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯁꯦ ꯁꯤꯅꯦ ꯑꯗꯒꯤ ꯂꯤꯡꯛ ꯑꯃ ꯊꯥꯔꯛꯑꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯨꯅꯦ ꯑꯗꯒꯤ ꯃꯤꯡꯅꯦ ꯂꯩꯐꯝꯗ ꯊꯥꯔꯛꯑꯣ ꯑꯗꯒꯤ ꯄꯥꯕꯨꯡꯅ ꯆꯥꯛꯀꯧꯕꯁꯤꯒꯤ ꯃꯃꯥꯡ ꯆꯥꯛꯀꯧꯕ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯆꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯁꯪꯕ ꯀꯥꯟꯗ ꯄꯥꯎ ꯐꯥꯎꯅꯕꯤꯔꯣ ꯑꯗꯨꯒ ꯄꯥꯎ ꯂꯧꯅꯔꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯅ ꯃꯤꯡ ꯀꯧꯕ ꯁꯤꯟꯐꯥ ꯄꯨꯗꯦ ꯁꯥꯎꯒꯗꯤ ꯀꯩꯒꯤꯅꯣ ꯏꯕꯥꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯎꯗꯣꯏꯅꯣ ꯏꯆꯥꯅꯨꯄꯤꯗ ꯊꯦꯡꯅꯔꯁꯨ ꯏꯕꯥꯅꯤ ꯈꯪꯅꯔꯝꯃꯣꯏꯕ ꯁꯤꯡꯖꯃꯩ ꯁꯤꯡꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯔꯒ ꯏꯆꯥꯅꯨꯄꯤ ꯍꯦꯟꯅ ꯁꯒꯣꯜ ꯇꯣꯡꯕꯗ ꯂꯩꯕꯁꯤꯅ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜ 2024 ꯃꯁꯤꯒꯤ ꯄꯤꯛꯑꯞ ꯇꯧꯗꯅ ꯃꯤ 3,000-4,000ꯒꯤ ꯃꯅꯨꯡꯗꯒꯤ ꯈꯜꯂꯒ ꯏꯃꯥꯁꯤꯡꯒꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯉꯁꯤꯁꯤ ꯆꯥꯛꯀꯧꯕꯒꯤ ꯃꯅꯤꯟ ꯈꯔ ꯂꯩꯔꯤꯉꯩ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯇꯨꯡ 이나 ꯃꯣꯏꯒꯤ 이마가 ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯁꯨ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ 이반이 ꯐꯣꯇꯣꯅ ꯉꯝꯕ ꯄꯤꯖꯕꯅꯤ ꯑꯗꯨ ꯅꯥꯗꯤꯔꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅ ꯂꯩꯕ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯅꯣꯡꯃꯩꯒꯤ